Ngashi Nungdang wairam phongkiba tongan Manipuri sifongsingi amasum thokiba thaudo wathoksingi maru oibe I pausing khongasaraga Manipur top channel gi makedigi myamna thamjagi ahanbada ngasi state si goiba COVID-19 update thamjaramge Government of Manipur COVID-19 Kamal Control Room digi thadorokpa press release number 459 ngasi tang kungatare thataru inglisingani kunga matoi ngasi Nungdang wairam gi pung mga phogi oiba update ta haukiba pung kunga mari da Manipur mi satro ko hompu go humdoi general population dagi aduga mi taruk amana Central Armed Police Force dagi COVID-19 positive oikre hairiba mi satro ko hompu go humdoi general population dagi COVID-19 positive oirakra mi singsi sahum ga nifu go humdoi amana nupani sahum ga kun amana nupini Makoi singsi Imphal East dagi Maudra go humdoi Imphal West dagi sani ga kun ga taruk Thaubal dagi humpu ga mapan Bisnupur dagi humdra ga manga Kaksing dagi mar fuga mathoi Ukhul dagi ahom Chuchampur dagi humdra mathoi Sandel dagi taret Tamenglong dagi tarani thoi Tengnopal dagi mari Kamjong dagi mari Perzol dagi ama amasum Kangpokpi dagi taraka tareni aduga makhoi gi lokhat phom thokpa siksin thrang khudim lokhat khre hain spali aduga hokiba pung kun gi mari sida di state level COVID-19 death audit committee gi report amagi matungin miyoi taraka taruk laikhidre COVID-19 positive oiba hairiba miyoi singsi Imphal West dagi mari ni Imphal East dagi mari Thawal dagi ani Bisnupur dagi ama amasum Chuchampur dagi mangani Makoi singsi Rims ta mari Jenims ta om Siza hospital ama Ras Medicity da ama DIS Thawal da ama DIS Chuchampur da manga amasum CCC Lakoi pata ama hairiba hospital singsi mathang sina laikhidabni aduga ngaji phawbar apun boina COVID-19 na laikhidaba miyoi masingsi miyoi lising amaga chama kunga mari suri suhaidi amasung ngasi COVID-19 gi naba pharakhiba miyoi masingdi miyoi sangwaga submagi mapane aduga apun boina COVID-19 na nahandun laidiba hujuziki Manipur da miyoi masingsi adugi matik khangta taraktuna miyoi lising mangaga sani panga kunga mari ni aduga state si go riba recovery rate sina 89.78% ni aduga hokiba pung kunga mari sida apunba D type oxygen cylinder lising ani ga sani ga nifugom do amasum B type oxygen cylinder sahum ga taraga mapan khena be health facility Manipura phongan kre hain supali aduga latest information amagi matungin apunba vaccinated tokiba miyoi masing si lakh mangaga lising kuntraga matoiga subnagi mari ni Vaccine kapkibasing Delta plus variant ka hena suon mangamde Dr. N.K. Arora COVID-19 ke handak ta thengna kiba Delta plus variant asina atopa strain singa yeng narubada thabom bigi tissue da hena napsin bagi sang heli adumaina mak vaccine kapkiba miyoi singdadi ka hena suon mangamde haina National Technical Advisory Group on Immunization NTAGI gi head Dr. N.K. Arora na phongdokre haina su pauna palli atopa pawmana Laingan Oza Singi demand pithok trabdi online class boycott tauragani Fegoxta Tare suba UGC pay scale amadi regulation 2018 ki order sai esigi jungi sachet kuntra phawgi manungda laingan thabak oina onthok trabdi DM University yauna lainga ki college singi jun kuntra dagi hauna online class amadi examination boycott taunabigi wore handokpa laiti haina Fegoxta gi serol aman su phungdorakli atopa pawamana Chairperson Binota Thabaktagi Loktokadabani CWSU Manipur State Commission for Women gi Chairperson Mainam Binotana Commission gi power bu violate tawre lana sizinare nupi singi yephanabugi damak ma ku khudaktagi thabaktagi loktokadabani haina Center for Women and Social Upliftment CWSU gi makedigi phongdorakli atopa pawamana COVID free zone oide haina loktokre Imphal East District ki Thongju AC ki manung sanma Kongba Khetri Laikai gi Youth Guidance Club na konba area sing COVID free zone oire haina club asigi secretary Surakhabam Satrana phongdorakli Loshilakpoina topa kantena mana FIR lokhatkani haikhiba pawduna miyamda vaccine kapada akiba pokhaningai leiti Amzu EGM Local paper amagi mathakta CM na FIR logani haibigi warol na miyam da vaccine kapada akiba pokhaningai laiti haina Amzu EGM amadi Amzu Advisory Committee na punna thadorokpa warol amana haidi COVID-19 vaccination ga mari lainana pau CM na phongba mapaleba ki pau amada yumpham oiraga Manipur gi CM na public function amada haikiba wafam adugi matangda Amzu gi Standing Committee Advisory Committee amadi EGM gi functionary gi apun mifam ama Manipur press club ta phamkre amasung wafam
kaya khanakre hari hairiba mifam asina news report adugi matangna thijilubada pauksi eduda phongkiba pau adu Delhi da base tawba Indo Asian News Service IANS news agency amagi pau oiramle hairiba pau asima atopa national amasu international media kayara paksana phongba authentic oiba pau am oiramle pau si America da sijinariba Pfizer amasum Moderna COVID-19 vaccine gi warini India da sijinariba Covaxin amasum Covaxin ga mari linadi amaramda pau si hairiba pau si esina manungi lamaida international page ta phongmune amasum lead story nati normal story oina phongbo oiramle so hairi phongkiba pau sina maram oiraga COVID-19 vaccine kapana miyamda akiba pokhaningai leiti pau adubu phongkiba Hindustan Times CNBC India TV na singba national amadi international media ra pau aduna vaccine kapada miyamda akiba pokhalagani haina government of India na haiba leitri India gi overall vaccination percentage ka yengbada Manipur gi di vaccine kapagi sang asi sara kunga manga helakpaga loinana hena wanglibani maram aduna report asina maram oiraga miyamna vaccine kapada ki hale haiba wafam asi mifam aduna yakhidre loinana yaningdaba phongdokre so hairi amaramda pau asibu semjillaga natragana saruk khara laktholga social media singda mipai hanana buhonaba amzu EGM amasum amzu advisory committee na yaningdaba phongdokpaga loinana kandem tawi masigi mathakta pau si sijinaraga pandemic matamda makhutta mathwai haplaga miyamgi thogol toriba Manipur gi media bu social media da sai thangliba miyoi singbu kandem tawbugo loinana laingakta yengsinbinaba appeal tori amzu amasum EGM na Manipur gi media singda yorakpa report singda asoi angam yorakpa matamda madu miyamgi interest kari karam tawna semdok minagsige haibigi matangna khana nainaba thong hangduna lakli amasum hangduna laikhigani aduna pendabasing social media ra phongdokpigi mohot amzu amasum EGM da adom gi nungaitaba tana binabusu appeal tarakli amaramda Manipur gi media na laingana paikhaliba COVID-19 gi vaccination drab asi mapung fana sagwasari laingak nasu mafam matam sana media awareness amasum press briefing pibiduna vaccine hesitancy lauthokna ba honabiyu media na mating pangjagi haibu wafam su tamli amasum mathakta hairiba wafam singa sida yumpham oiraga amzu gi advisory committee amasum EGM na lengakta khanariba report asigi matangna karigumba makhal amatagi akanba phirep lobidana basu appeal tawki haina pausna makhatana phongdorakli adugi mema hojikoinadi matang asa rusinjarage pathokjagi brusogi balanki viewers mem ngakpigani anobu I pausing lebiga memda update pijaraki haina channel asigi mekedi gi thamjari aduga hojikoinadi matang asa kainarasi and thank you